India Amadi Bangladesh ka Lonnabada Leiba Myanmar gi Paletwa Sahar Lalhoubasing-Na Loisinkhre Hairi Myanmar junta gi mayokta lalhoriba Arakan Army haina khangnariba lalhouluf asina haukiba nowajing numit ki numidangda India Amadi Bangladesh ki marakta leiriba Myanmar gi Paletwa Sahar khudum chanba ngamle haina lalhouluf asina phongdokre Myanmar junta ga Myanmar Lalhoubasing-Na khut thoknaraba matungda junta lanmi maithiba piduna maru oiba shahar kaya lausinba leptri hairi laloniti ki yamna maru oiba kaladan turel torban da leiriba Paletwa hairiba hitang pharmacy lausile haiba phongdokleduna Arakan Army na lamdam asigi administration amadi law and order ngakpagi thabaksu paisili Yumthangnariba Leibak Singda Ayatpa Apanba Amata to Aloi Hainasu Mahakna Makatana Haiki. Ningsing Bayabadi, Myanmar ge Apunba Lalholup Ama Oiriba Three Brothers Alliance na China ga Lonnabada Leiba Kokangsu Myanmar military bu Maithiba Piduna Makoina Losin Mangamle Haina Fondo Kiba Leikrabani Hairi.